ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯄꯨꯔꯦꯝꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯃꯤꯃꯤꯆꯥ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯔꯝꯃꯤ, ꯂꯝꯁꯨ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯀꯣꯅꯨꯡ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏ ꯈꯪꯕꯅ ꯃꯆꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯗ ꯁꯒꯣꯜ ꯑꯃꯠꯇ ꯄꯤꯕꯤꯌꯨ, ꯁꯒꯣꯜ ꯇꯣꯡꯂꯒ ꯀꯣꯏꯕ ꯆꯠꯆꯔꯨꯒꯦ." "ꯇꯣꯝꯄꯣꯛ, ꯅꯪ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ. ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯏꯄꯥꯅ ꯁꯒꯣꯜ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯅꯪꯅ ꯂꯝ ꯆꯠꯅꯤꯡꯂꯕꯁꯨ ꯂꯥꯟꯃꯤꯁꯤꯡꯒ ꯆꯠꯂꯨ." ꯇꯣꯝꯄꯣꯛ ꯁꯥꯎꯅ, "ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯗꯤ ꯂꯥꯟꯃꯤꯁꯤꯡꯒ ꯆꯠꯃꯤꯟꯅꯕ ꯄꯥꯝꯗꯦ. ꯑꯩ ꯏꯇꯣꯝꯇ ꯆꯠꯄ ꯄꯥꯝꯃꯤ. ꯏꯄꯥ ꯅꯤꯡꯊꯧ, ꯁꯒꯣꯜ ꯄꯤꯌꯨ, ꯏꯄꯥ ꯅꯤꯡꯊꯧ." ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯒꯣꯜ ꯑꯃ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯔꯥꯎꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯒꯣꯜꯗꯨ ꯇꯣꯡꯗꯨꯅ ꯀꯩꯊꯦꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯀꯩꯊꯦꯜꯒꯤ ꯃꯇꯥꯏꯗ ꯉꯥ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯑꯍꯜ ꯑꯗꯨꯒꯤ ꯃꯄꯥꯗ ꯁꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ, "ꯍꯦ ꯉꯥ ꯌꯣꯟꯕ ꯍꯅꯨꯕꯥ, ꯅꯪꯒꯤ ꯉꯥꯗꯣ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯗ ꯄꯤꯖꯧ." ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯔꯥꯖꯀꯨꯃꯥꯔ, ꯁꯒꯣꯜꯅꯕꯨ ꯉꯥ ꯆꯥꯅꯕ꯭ꯔꯣ? ꯉꯥ ꯑꯁꯤꯗꯤ ꯃꯤꯅ ꯆꯥꯅꯅꯕꯅꯤ." ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯁꯥꯎꯅ, "ꯉꯥ ꯌꯣꯟꯕ ꯍꯅꯨꯕꯥ, ꯅꯪꯅ ꯔꯥꯖꯀꯨꯃꯥꯔ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯏꯟꯗ꯭ꯔꯕꯗꯤ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯁꯒꯣꯜ ꯑꯗꯨ ꯉꯥ ꯌꯣꯟꯕ ꯍꯅꯨꯕ ꯑꯗꯨꯒꯤ ꯉꯥꯁꯤꯡ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯊꯧꯖꯤꯜꯂꯝꯃꯤ꯫ ꯁꯒꯣꯜ ꯃꯈꯣꯡꯅ ꯅꯦꯠꯄꯗ ꯉꯥ ꯑꯗꯨ ꯁꯂꯥꯛ ꯁꯥꯔꯝꯃꯤ꯫ ꯉꯥ ꯌꯣꯟꯕ ꯍꯅꯨꯕ ꯑꯗꯨ ꯀꯞꯇꯨꯅ, "ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯏꯕꯨꯡꯉꯣ? ꯔꯥꯖꯀꯨꯃꯥꯔ, ꯉꯥ ꯑꯗꯨ ꯌꯣꯜꯂꯒ ꯑꯩꯍꯥꯛ ꯍꯤꯡꯖꯔꯤꯕꯅꯤ." "ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯕ꯭ꯔꯥ? ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧꯔꯝꯂꯕꯗꯤ ꯑꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ?" ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯃꯅ, "ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔ? ꯑꯍꯜꯁꯤꯅ ꯔꯥꯖꯀꯨꯃꯥꯔꯗ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯔꯛꯂꯕꯒꯦ? ꯁꯒꯣꯜꯅꯕꯨ ꯉꯥ ꯆꯥꯅꯕ꯭ꯔꯣ?" ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯁꯥꯎꯅ, "ꯔꯥꯖꯀꯨꯃꯥꯔ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯈꯪꯒꯅꯤ ꯅꯈꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯁꯒꯣꯜ ꯑꯗꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯊꯧꯖꯤꯟꯗꯨꯅ ꯀꯩꯊꯦꯜ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯀꯩꯊꯦꯜꯗ ꯌꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗු ꯂꯣꯏꯅ ꯆꯥꯏꯈꯥꯏꯔꯝꯃꯤ꯫ ꯀꯩꯊꯦꯜ ꯑꯗꯨꯁꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯤꯌꯥꯝꯗꯣ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤ ꯈꯔꯒ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯇꯣꯝꯄꯣꯛꯇ ꯁꯥꯎꯅ ꯌꯦꯡꯗꯨꯅ, "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯁꯤ ꯊꯣꯛꯀꯅꯤ ꯈꯪꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯠꯈꯤꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯏꯄꯥ ꯅꯤꯡꯊꯧ, ꯃꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ." "ꯌꯥꯔꯦ, ꯅꯪ ꯀꯣꯅꯨꯡꯗ ꯍꯜꯂꯣ." ꯇꯣꯝꯄꯣꯛꯁꯨ ꯃꯄꯥ ꯅꯤꯡꯊꯧ ꯁꯥꯎꯔꯦ ꯈꯪꯕꯗꯒꯤ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯁꯒꯣꯜ ꯑꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯀꯟꯅ ꯊꯧꯈꯤ꯫ ꯅꯤꯡꯊꯧꯅ ꯀꯩꯊꯦꯜ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯅꯈꯣꯏ ꯁꯥꯎꯒꯅꯨ, ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯉꯥꯎ ꯈꯔ ꯊꯤꯕꯅꯤ. ꯀꯥꯏꯔꯕ ꯀꯩꯊꯦꯜ ꯑꯁꯦ ꯅꯤꯡꯊꯧ ꯑꯩꯅ ꯑꯃ ꯁꯥꯔꯒꯦ. ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯡꯍꯜꯂꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯩꯅ ꯁꯤꯡꯂꯒꯦ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯁꯨ ꯌꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯣꯠꯆꯩ ꯃꯥꯡ ꯇꯥꯛꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯕꯒ ꯃꯍꯥꯔꯥꯅꯤ ꯄꯥꯈꯠꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯅꯤꯡꯊꯧ, ꯅꯆꯥꯅꯨꯄꯥꯗꯣ ꯀꯣꯅꯨꯡꯁꯤꯗ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯩꯅ ꯊꯣꯡ ꯍꯥꯡꯅꯅꯕ ꯀꯌꯥꯔꯛ ꯍꯥꯏꯔꯕꯁꯨ ꯊꯣꯡ ꯍꯥꯡꯉꯨ ꯌꯥꯗ꯭ꯔꯦ. ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯏꯅꯤꯡꯊꯧ, ꯏꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤꯕꯣ? ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯩꯊꯦꯜ ꯊꯨꯒꯥꯏꯔꯝꯃꯦꯗꯅ, ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯃꯦ." ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯣ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯗꯨꯅ, "ꯇꯣꯝꯄꯣꯛ, ꯇꯣꯝꯄꯣꯛ, ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨꯅꯦꯍꯦ." ꯀꯥ ꯃꯅꯨꯡꯗꯒꯤ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯥꯡꯉꯣꯏ. ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯉꯥ ꯌꯣꯟꯕ ꯍꯅꯨꯕ ꯑꯃꯅ ꯂꯩꯄꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯛꯂꯒ ꯏꯄꯥ ꯅꯤꯡꯊꯧꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯕ." "ꯇꯣꯝꯄꯣꯛ, ꯊꯣꯡꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯡꯉꯨꯅꯦ ꯅꯪꯕꯣ." "ꯍꯥꯡꯉꯣꯏ. ꯆꯥꯛꯁꯨ ꯆꯥꯔꯣꯏ. ꯑꯩꯅ ꯍꯥꯏꯕ ꯌꯥꯅꯤ ꯍꯥꯏꯗ꯭ꯔꯗꯤ."
ꯅꯤꯡꯊꯧꯒ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯒꯅ ꯉꯥꯡꯅꯔꯤꯕꯗꯨ ꯐꯝꯅꯥꯏꯕ ꯈꯔꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯦ ꯅꯝꯗꯅ ꯏꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯃꯥꯡꯍꯜꯂꯦ꯫ ꯃꯆꯥꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯄꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯥꯏꯅ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯇꯥꯟꯅꯗꯅ ꯀꯟꯒꯗꯕꯅꯤ꯫ ꯑꯁꯤꯅꯒꯁꯨ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯕꯗꯤ ꯂꯩꯕꯥꯛꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯅꯤ꯫ ꯁꯣꯏꯗ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯁꯦ ꯉꯜꯂꯤꯉꯩꯁꯤꯗ ꯋꯥꯔꯛ ꯍꯧꯕꯅꯗꯤ ꯐꯔꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯇꯥꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯁꯥꯎꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯁꯥꯎꯔꯒ ꯆꯥꯛꯇ ꯇꯥꯏꯅꯕ ꯐꯠꯇꯦ, ꯆꯥꯛ ꯑꯁꯤ ꯆꯥꯊꯣꯛꯑꯣ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ꯫ ꯐꯝꯅꯥꯏꯕ ꯑꯗꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯆꯥꯛ ꯑꯁꯤ ꯆꯥꯔꯕꯗꯤ ꯅꯤꯡꯊꯤꯄꯥꯠꯇ ꯏꯔꯣꯏꯕ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯝꯅꯥꯏꯕ ꯑꯁꯦꯡꯕꯒꯤ ꯑꯩꯕꯨ ꯅꯤꯡꯊꯤꯄꯥꯠꯇ ꯏꯔꯣꯏꯕ ꯄꯨꯒꯗ꯭ꯔꯥ? ꯅꯪꯅ ꯆꯥꯛ ꯑꯁꯤꯕꯨ ꯆꯥꯔꯕ ꯑꯩꯅ ꯅꯪꯒꯤ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯅꯗꯨꯅ ꯅꯪꯕꯨ ꯏꯔꯣꯏꯕ ꯁꯣꯏꯗꯅ ꯄꯨꯕꯤꯒꯅꯤ꯫ ꯐꯔꯦ ꯐꯝꯅꯥꯏꯕ, ꯑꯩ ꯆꯥꯛ ꯑꯁꯤ ꯆꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯒ ꯐꯝꯅꯥꯏꯕꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕꯒ ꯃꯆꯥꯒ ꯎꯕꯗ ꯀꯩꯗꯧꯔꯦ ꯐꯝꯅꯥꯏꯕ? ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯑꯁꯦ ꯅꯤꯡꯊꯤꯄꯥꯠꯇ ꯏꯔꯣꯏꯕ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯀꯔꯝ ꯇꯧꯁꯤꯒꯦ ꯏꯅꯤꯡꯊꯧ? ꯅꯤꯡꯊꯤꯄꯥꯠ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯦ ꯌꯥꯝꯅ ꯂꯨꯕ ꯄꯥꯠꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯍꯧꯁꯥꯗꯒꯤ ꯂꯥꯏꯐꯝ ꯀꯟꯕꯗ ꯍꯥꯏꯅꯔꯤꯕ ꯄꯥꯠꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯇꯣꯝꯄꯣꯛꯅ ꯏꯄꯥ ꯅꯤꯡꯊꯧ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ? ꯏꯊꯟꯇ ꯆꯠꯇꯧꯁꯨ ꯅꯠꯇꯦ, ꯂꯥꯟꯃꯤꯁꯤꯡꯒ ꯆꯠꯇꯣꯏꯅꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯀꯩꯃꯇ ꯄꯥꯈꯠꯄꯤꯒꯅꯨ꯫ ꯅꯤꯡꯊꯧꯁꯨ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯊꯥꯖꯔꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯄꯥ ꯅꯤꯡꯊꯧꯅ ꯌꯥꯔꯛꯂꯕ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯒ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯏ ꯑꯩꯅ ꯍꯥꯏꯕꯗꯨ ꯈꯪꯉꯦꯗꯅ? ꯈꯪꯖꯩ ꯐꯝꯅꯥꯏꯕ, ꯑꯩꯈꯣꯏ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯊꯕꯛꯇꯨ ꯍꯦꯛ ꯃꯥꯏ ꯄꯥꯛꯄꯗ ꯅꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯋꯥ ꯑꯁꯦ ꯅꯤꯡꯊꯧ ꯈꯪꯍꯟꯕꯗꯤ ꯌꯥꯗꯦ꯫ ꯅꯤꯡꯊꯧꯅ ꯈꯪꯈꯤꯕꯗ ꯑꯩꯈꯣꯏ ꯗꯟꯗꯤ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯈꯪꯍꯟꯖꯔꯣꯏ ꯐꯝꯅꯥꯏꯕ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯈꯔꯒ ꯔꯥꯖꯀꯨꯃꯥꯔꯒ ꯅꯤꯡꯊꯤꯄꯥꯠꯇ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯁꯨ ꯅꯤꯡꯊꯤꯄꯥꯠ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯥꯠ ꯌꯧꯔꯛꯄꯗꯗꯤ ꯑꯇꯤꯌꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯊꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯨꯝꯊꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯤ ꯄꯥꯠ ꯑꯗꯨꯗ ꯏꯔꯣꯏꯕ ꯍꯧꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯡꯗ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯛꯑꯣ, ꯄꯥꯠ ꯃꯌꯥꯏ ꯑꯁꯤꯗ ꯑꯣꯏꯅ ꯏꯔꯣꯏꯔꯨꯁꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯗꯤ ꯏꯔꯣꯏꯕ ꯌꯥꯝꯅ ꯍꯩ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯔꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯏꯔꯣꯏꯕ ꯍꯩ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯐꯔꯦ, ꯅꯣꯏ ꯇꯞꯅ ꯇꯞꯅ ꯏꯔꯣꯏꯔꯒ ꯂꯥꯛꯑꯣ, ꯑꯩ ꯄꯥꯠ ꯃꯌꯥꯏ ꯑꯁꯤ ꯂꯩꯔꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯄꯥꯠꯌꯥꯏ ꯇꯝꯅ ꯏꯔꯣꯏꯗꯨꯅ ꯆꯠꯈꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯇꯤꯌꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯌꯥꯝ ꯂꯥꯞ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯕ ꯇꯥꯔꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯐꯝꯅꯥꯏꯕꯅ ꯄꯥꯡꯊꯣꯛꯑꯣꯅ ꯁꯤꯟꯅꯔꯛꯄꯗꯣ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯃꯁꯥ ꯃꯇꯣꯝꯇꯅ ꯏꯔꯥꯛꯅꯖꯔꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯤ ꯃꯁꯛꯄ ꯎꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ
ꯔꯥꯖꯀꯨꯃꯥꯔꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯕꯒꯤ ꯏꯁꯤꯡꯒꯤ ꯏꯔꯩ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯑꯁꯨꯝ ꯏꯔꯣꯏꯔꯒ ꯂꯥꯛꯄꯅ ꯄꯥꯠꯌꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯃꯁꯥꯗꯨ ꯀꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯕꯨ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯗ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯄꯥꯠ ꯑꯁꯤꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩ ꯃꯤ ꯇꯥꯅꯅꯕ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯒꯦ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯑꯁꯨꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯄꯥꯠꯌꯥꯏ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗꯦ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯃꯆꯥꯒꯤꯗꯃꯛ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯒ ꯆꯠꯃꯤꯟꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ?" ꯂꯥꯟꯃꯤ ꯑꯃꯅ ꯌꯥꯝꯅ ꯀꯤꯅ "ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ." "ꯀꯔꯤ ꯍꯥꯏꯕ? ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ?" "ꯅꯤꯡꯊꯧ, ꯑꯩꯈꯣꯏꯅꯗꯤ ꯔꯥꯖꯀꯨꯃꯥꯔꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯥꯔꯛꯀꯗꯧꯕ ꯃꯥꯜꯂꯦ꯫ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯍꯥꯏꯖꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯌꯥꯗꯕꯗꯒꯤ ꯄꯥꯠꯌꯥꯏ ꯇꯝꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯔꯥꯖꯀꯨꯃꯥꯔ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯊꯤꯔꯨꯕꯗ ꯐꯪꯗ꯭ꯔꯦ." ꯅꯤꯡꯊꯧ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ "ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯤꯄꯥꯠꯇ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯤꯔꯨꯒꯗꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯤꯕ ꯆꯠꯄꯗ ꯅꯤꯡꯊꯧ ꯑꯩꯁꯨ ꯌꯥꯎꯒꯅꯤ." ꯑꯁꯨꯝꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯏꯔꯣꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎ ꯑꯃ ꯇꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯎꯔꯝꯃꯤ꯫ ꯎ ꯑꯗꯨꯗꯁꯨ ꯂꯤꯟꯒ ꯎꯆꯤꯒ ꯎꯆꯦꯛꯀꯁꯨ ꯇꯣꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯎ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯎꯃꯪꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ꯫ "ꯀꯔꯥꯏꯗꯒꯤ ꯈꯣꯟꯖꯦꯜꯅꯣꯅꯦ? ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕ ꯑꯁꯤꯕꯣ? ꯑꯁꯨꯛꯄ ꯎꯃꯪ ꯑꯁꯤꯗꯗꯤ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯂꯥꯛꯂꯣꯏ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯁꯨꯛ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ?" ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯄꯥꯠꯇ ꯎ ꯑꯃꯗ ꯀꯣꯟꯗꯨꯅ ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ "ꯑꯁꯤꯗꯤ ꯃꯤꯅꯤꯗ, ꯂꯤꯟꯒ ꯎꯆꯦꯛꯀ ꯎꯆꯤ ꯑꯃꯒꯁꯨ ꯌꯥꯎꯔꯤꯗꯅ." ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯄꯥꯠꯇꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯂꯥꯏꯅꯤꯡꯕ ꯑꯍꯜ, ꯑꯩꯕꯨ ꯍꯥꯟꯅ ꯀꯪꯐꯥꯜ ꯑꯁꯤꯗ ꯄꯨꯈꯠꯄꯤꯌꯨ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔꯅꯤ." "ꯅꯨꯄꯥ ꯃꯆꯥ, ꯖꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯀꯪꯐꯥꯜ ꯑꯁꯤꯗ ꯄꯨꯈꯠꯄꯤꯒꯦ, ꯑꯗꯨꯒꯅꯦ ꯅꯪꯅ ꯀꯣꯟꯅ ꯄꯨꯈꯠꯀꯦ." ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯆꯦꯛꯀ ꯎꯆꯤꯒꯗꯨ ꯍꯥꯟꯅ ꯀꯪꯐꯥꯜ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯟ ꯑꯗꯨ ꯑꯃꯨꯛ ꯀꯪꯐꯥꯜꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯁꯥꯎꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯔꯥꯖꯀꯨꯃꯥꯔꯅꯤ ꯈꯪꯂ ꯐꯥꯎꯕꯗ ꯑꯩꯕꯨ ꯍꯥꯟꯅ ꯀꯟꯗꯕ, ꯀꯩꯁꯨ ꯂꯩꯇꯕ ꯖꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯀꯟꯕ꯫ ꯂꯥꯏꯅꯤꯡꯕ ꯍꯅꯨꯕ, ꯅꯪ ꯈꯪꯒꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯩꯕꯨ ꯎꯁꯤꯠꯇꯕ." "ꯅꯨꯄꯥ ꯃꯆꯥ, ꯅꯈꯨꯠꯇꯨ ꯄꯤꯔꯛꯎ, ꯆꯤꯡꯈꯠꯀꯦ." "ꯌꯥꯅꯤ, ꯑꯩ ꯏꯇꯣꯝꯇ ꯀꯥꯔꯛꯀꯦ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔꯅꯤ, ꯑꯩ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯄꯥꯝꯗꯦ." "ꯅꯨꯄꯥ ꯃꯆꯥ, ꯃꯔꯩ ꯇꯧꯒꯅꯨ, ꯏꯔꯩ ꯑꯁꯤ ꯌꯥꯝꯅ ꯀꯜꯂꯤ, ꯅꯈꯨꯠ ꯑꯗꯨ ꯄꯤꯔꯛꯎ." ꯔꯥꯖꯀꯨꯃꯥꯔ ꯁꯤꯒꯅꯤ ꯀꯤꯕꯅ ꯃꯈꯨꯠ ꯑꯗꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯪꯐꯥꯜꯗ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯁꯪ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯇꯤꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯂꯤꯟ ꯑꯗꯨꯕꯨ ꯍꯥꯟꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ "ꯔꯥꯖꯀꯨꯃꯥꯔ ꯑꯩꯕꯨ ꯍꯥꯟꯅ ꯄꯤꯖꯗꯗꯅ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯖꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯄꯤꯖꯔꯕ? ꯑꯩ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯅꯪ ꯈꯪꯒꯅꯤ꯫ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯒꯦ?" ꯂꯤꯟ ꯑꯗꯨ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯤ." ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯉꯛꯅ "ꯃꯇꯧ ꯀꯔꯝꯅ
ꯅꯪꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯤꯕꯅꯣ? ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯑꯩꯍꯥꯛꯁꯦ ꯑꯐꯥꯎꯕ ꯂꯂꯣꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯁꯅꯥꯁꯤꯡ ꯑꯗꯣ ꯃꯤ ꯐꯠꯇꯕꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯗꯅꯕ ꯑꯩꯅ ꯁꯪꯂꯤꯕꯅꯤ꯫ ꯂꯤꯟ ꯑꯗꯨ ꯄꯤꯖꯕ ꯂꯣꯏꯗꯨꯅ ꯎꯆꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯤꯖꯔꯝꯃꯤ꯫ ꯎꯆꯤ, ꯁꯦ ꯆꯥꯔꯣ꯫ ꯅꯪꯒꯤꯗꯤ ꯋꯥꯔꯤ ꯂꯩꯕ꯭ꯔꯥ? ꯂꯩꯔꯕꯗꯤ ꯂꯤꯌꯨ ꯇꯥꯁꯤ꯫ ꯑꯩꯒꯤꯁꯨ ꯁꯅꯥ ꯃꯌꯥꯝ ꯂꯩ꯫ ꯂꯩꯅꯨꯡꯗ ꯍꯨꯠꯇꯨꯅ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯣꯠꯇꯨꯅ ꯊꯝꯂꯤ꯫ ꯎꯆꯤ ꯑꯗꯨꯕꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯂꯣꯏꯔꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯤꯖꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ, ꯂꯥꯏꯅꯤꯡꯕ, ꯑꯩꯒꯤꯗꯤ ꯁꯅꯥ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯄꯥꯏꯗꯨꯅ ꯐꯧ ꯂꯧꯕꯗꯤ ꯉꯝꯃꯤ꯫ ꯁꯅꯥ ꯂꯩꯇ꯭ꯔꯕꯁꯨ ꯁꯅꯥꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯅꯪꯒꯤ ꯃꯁꯥ ꯑꯅꯤ ꯄꯥꯜꯍꯜꯂꯤꯕꯗꯨꯗꯤ ꯅꯪꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯏꯕ ꯉꯝꯃꯤ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕ ꯀꯅꯥꯕꯨ ꯂꯩꯔꯤꯕꯅꯣ? ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗ ꯌꯦꯡꯗꯨꯅ, ꯅꯨꯄꯥ ꯃꯆꯥ, ꯅꯪꯁꯨ ꯆꯥꯛ ꯑꯁꯤ ꯆꯥꯊꯣꯛꯂꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯁꯥꯎꯅ, ꯆꯥꯔꯣꯏ, ꯆꯥꯅꯤꯡꯗꯦ꯫ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯆꯥꯛ ꯂꯥꯝꯃꯛꯀꯅꯤꯗ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯪꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯁꯤꯜꯂꯨꯅꯦ꯫ ꯆꯥꯅꯤꯡꯗꯦ, ꯆꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯥꯛ ꯈꯔ ꯆꯥꯔꯗꯨꯅ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯂꯤꯟꯒ ꯎꯆꯤꯒ ꯎꯆꯦꯛꯀꯁꯨ ꯇꯨꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯕꯨꯛꯇꯨ ꯄꯥꯏꯗꯨꯅ ꯈꯥꯡꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯐꯠꯇ꯭ꯔꯕ ꯂꯥꯏꯅꯤꯡꯕ, ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯅꯉꯛ ꯑꯗꯣ ꯃꯦꯠꯇꯨꯅ ꯍꯥꯠꯄ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯈꯟꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯃꯦꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯂꯤꯟ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯂꯛꯏ꯫ ꯆꯥꯛꯇꯤ ꯑꯗꯨꯗ ꯂꯩꯇꯕꯅꯤ, ꯑꯁꯤꯗ ꯀꯨꯞꯂꯒ ꯂꯩꯔꯤꯁꯤꯅꯤ꯫ ꯂꯤꯟ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯎꯆꯤꯒ ꯎꯆꯦꯛꯀ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯒꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯅꯣꯛꯂꯒ, ꯅꯨꯄꯥ ꯃꯆꯥ, ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯉꯁꯥꯏꯅ ꯆꯥꯛ ꯂꯥꯝꯃꯛꯀꯅꯤ, ꯆꯥꯊꯣꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯆꯣ, ꯑꯁꯤꯗ ꯀꯨꯞꯂꯤꯕꯁꯦ ꯅꯪꯒꯤ ꯆꯥꯛꯅꯤ, ꯆꯥꯊꯣꯛꯂꯨꯔꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯀꯩꯁꯨ ꯍꯥꯏꯗꯕꯤꯗ ꯆꯥꯛ ꯑꯗꯨ ꯊꯥꯡꯇꯣꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯧꯗꯣ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯂꯩꯕꯥꯛꯇꯨꯒꯤ प्रजाꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯅꯥꯔꯦ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯤꯡꯊꯧꯗꯨ ꯆꯣꯏꯔꯣꯜ ꯂꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯂꯨꯅꯦ ꯇꯣꯝꯄꯣꯛ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ, ꯃꯟꯇ꯭ꯔꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯀꯅꯥꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ? ꯔꯥꯖꯀꯨꯃꯥꯔꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯐꯝꯅꯥꯏꯕ ꯑꯃꯅ, ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕꯗꯤ ꯃꯟꯇ꯭ꯔꯤꯅ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯑꯣꯏꯕ ꯇꯥꯔꯦꯗꯅ꯫ ꯑꯩ ꯑꯣꯏꯅꯤꯡꯗꯦꯗ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕ ꯃꯤꯁꯛ ꯑꯃ ꯅꯈꯣꯏꯅ ꯈꯜꯂꯨ꯫ ꯐꯝꯅꯥꯏꯕ ꯑꯃꯅ, ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯗꯤ ꯃꯟꯇ꯭ꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯛꯄ ꯆꯌꯣꯜ ꯑꯃ ꯐꯥꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ, ꯂꯥꯏꯅꯤꯡꯕ, ꯑꯩ ꯀꯣꯅꯨꯡꯗ ꯆꯠꯅꯤ꯫ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯅꯪꯅ ꯄꯥꯝꯕꯩ ꯑꯃ ꯊꯤꯕꯤꯌꯨ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯎ ꯑꯃ ꯌꯥꯜꯂꯒꯦ, ꯑꯗꯨꯒ ꯍꯤ ꯑꯃ ꯁꯥꯔꯁꯤ꯫ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯣ꯫ ꯑꯩꯗꯤ ꯍꯤ ꯁꯥꯕ ꯍꯩꯇꯦ, ꯃꯇꯧ ꯀꯔꯝꯅ ꯍꯤ ꯁꯥꯗꯣꯏꯅꯣ? ꯐꯔꯦ, ꯅꯪꯅ ꯍꯤ ꯁꯥꯕ ꯍꯩꯇ꯭ꯔꯕꯗꯤ ꯍꯤ ꯑꯗꯣ ꯑꯩ ꯁꯥꯔꯒꯦ꯫ ꯅꯪꯅ ꯎꯃꯪ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯎ ꯑꯃ ꯌꯥꯟꯗꯨꯅ ꯄꯨꯔꯛꯎ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯁꯥꯎꯅ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯀꯔꯝꯅ ꯎ ꯌꯥꯟꯒꯅꯤ? ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ, ꯐꯔꯦ, ꯎꯗꯣ ꯑꯩ ꯌꯥꯜꯂꯒꯦ, ꯑꯗꯨꯒ ꯅꯪꯒꯤ ꯍꯤ ꯑꯃ ꯁꯥꯕꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯎ ꯌꯥꯟꯗꯨꯅ ꯍꯤ ꯑꯃ ꯁꯥꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤ ꯑꯗꯨ ꯁꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯗꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯂꯝꯗꯦ꯫ ꯂꯤꯟꯒ ꯎꯆꯤꯒ ꯎꯆꯦꯛꯀ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯈꯣꯏꯅ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤ ꯑꯗꯨꯁꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯃꯆꯥ, ꯍꯧꯖꯤꯛꯇꯤ ꯍꯤ ꯑꯁꯤꯁꯨ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ
ꯍꯤ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯣ ꯅꯪꯅ ꯍꯟꯕꯗꯅꯦ ꯂꯤꯟꯒ ꯎꯆꯤꯒꯁꯤꯁꯨ ꯄꯥꯠ ꯑꯁꯤ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯨ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯁꯨ ꯍꯤ ꯑꯗꯨ ꯍꯣꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯤꯟꯒ ꯎꯆꯤꯒꯁꯨ ꯍꯤ ꯑꯗꯨꯗ ꯌꯥꯎꯔꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯠꯇꯣ ꯂꯥꯟꯊꯣꯛꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯄ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯨ ꯔꯥꯖꯀꯨꯃꯥꯔ ꯍꯜꯂꯛꯄ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯎꯕꯗ ꯏꯄꯥ ꯅꯤꯡꯊꯧ ꯅꯤꯡꯊꯧꯁꯨ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯇꯣꯝꯄꯣꯛ ꯂꯥꯎ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯎ ꯏꯄꯥ ꯀꯣꯟꯒꯦ ꯆꯪꯉꯛꯎ ꯂꯥꯎ ꯔꯥꯖꯀꯨꯃꯥꯔ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯔꯥꯖꯀꯨꯃꯥꯔꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯝꯃꯤ ꯂꯤꯟꯒ ꯎꯆꯤꯒ ꯎꯆꯦꯛ ꯑꯗꯨꯁꯨ ꯃꯥꯅ ꯀꯟꯕꯅꯤ ꯍꯥꯏꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯊꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥ ꯑꯗꯨꯗ ꯊꯥꯖꯔꯝꯗꯦ ꯅꯤꯡꯊꯧ ꯍꯔꯥꯎꯅ ꯑꯗꯨꯅꯤ ꯏꯆꯥꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯏꯄꯥꯁꯨ ꯄꯣꯊꯥꯅꯤꯡꯉꯛꯂꯤ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯕꯅꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯤꯡꯊꯧꯅ ꯇꯣꯝꯄꯣꯛꯄꯨ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯒ ꯅꯤꯡꯊꯧꯁꯨ ꯀꯟꯅ ꯅꯥꯔꯛꯇꯨꯅ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯔꯝꯗꯦ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯅ ꯃꯍꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯗ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯐꯝꯅꯥꯏꯕꯁꯤꯡ ꯃꯨꯟꯅ ꯇꯥꯎ ꯍꯥꯏꯕꯤꯌꯨ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯨꯅ ꯅꯤꯡꯊꯤ ꯄꯥꯠꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯂꯥꯏ ꯅꯤꯡꯕ ꯍꯅꯨꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯂꯥꯏ ꯅꯤꯡꯕ ꯍꯅꯨꯕ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯐꯒꯅꯤ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯔꯨꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕ ꯎꯆꯦꯛ ꯑꯗꯨ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯣ ꯏꯄꯥ ꯂꯥꯏꯅꯤꯡꯕ ꯑꯣ ꯏꯄꯥ ꯂꯥꯏꯅꯤꯡꯕ ꯂꯥꯏꯅꯤꯡꯕ ꯑꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯎꯆꯦꯛ ꯑꯗꯨ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯀꯩꯗꯧꯔꯦ ꯎꯆꯦꯛ ꯏꯄꯥ ꯂꯥꯏꯅꯤꯡꯕꯅ ꯅꯣꯡꯃ ꯊꯋꯥꯏ ꯀꯟꯕꯤꯔꯛꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅ ꯎꯆꯦꯛ ꯏꯄꯥ ꯂꯥꯏꯅꯤꯡꯕꯕꯨ ꯊꯤꯅꯕꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯩꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯊꯤꯒꯗꯧꯔꯤꯕ ꯏꯄꯥ ꯂꯥꯏꯅꯤꯡꯕꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯗꯨꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯏꯄꯥ ꯂꯥꯏꯅꯤꯡꯕ ꯀꯣꯅꯨꯡꯗ ꯆꯠꯁꯦ ꯐꯔꯦ ꯎꯆꯦꯛ ꯀꯣꯅꯨꯡꯗ ꯆꯠꯂꯁꯦ ꯑꯁꯨꯝꯅ ꯍꯤ ꯑꯃ ꯁꯥꯗꯨꯅ ꯎꯆꯦꯛ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯤꯟ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯤꯟ ꯑꯗꯨꯅ ꯏꯄꯥ ꯂꯥꯏꯅꯤꯡꯕ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕ ꯂꯤꯟ ꯑꯗꯨꯔꯅꯦ ꯃꯥꯅꯤ ꯏꯄꯥ ꯂꯥꯏꯅꯤꯡꯕ ꯎꯆꯦꯛ ꯑꯗꯨꯅ ꯏꯇꯥꯎ ꯂꯤꯟ ꯔꯥꯖꯀꯨꯃꯥꯔꯗꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯑꯗꯨꯅ ꯏꯄꯥ ꯂꯥꯏꯅꯤꯡꯕꯒ ꯀꯣꯅꯨꯡꯗ ꯆꯠꯀꯦ ꯇꯧꯕꯅꯤ ꯏꯄꯥ ꯂꯥꯏꯅꯤꯡꯕꯅ ꯆꯠꯄꯗ ꯑꯩꯒꯤ ꯁꯅꯥꯁꯤꯡ ꯑꯁꯤ ꯄꯨꯕꯤꯈꯣ ꯁꯅꯥꯁꯤꯡ ꯑꯁꯤ ꯁꯪꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯤ ꯂꯤꯟ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪꯒꯤ ꯁꯅꯥꯗꯣ ꯅꯪꯅ ꯑꯗꯨꯝ ꯊꯝꯖꯤꯜꯂꯨ ꯃꯇꯥꯡ ꯆꯥꯔꯕ ꯀꯥꯟꯗ ꯂꯧꯒꯦ ꯂꯤꯟ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯒꯁꯨ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯕꯤꯈꯤꯕ ꯎꯆꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯎꯆꯤ ꯑꯗꯨꯁꯨ ꯂꯤꯟ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯏꯅꯤꯡꯕ ꯑꯗꯨꯁꯨ ꯂꯤꯟ ꯑꯗꯨꯗ ꯍꯥꯏꯔꯝꯕꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯎꯆꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ ꯎꯆꯦꯛ ꯑꯗꯨꯅ ꯂꯝꯕꯤ ꯇꯥꯛ ꯇꯥꯛꯇꯨꯅ ꯂꯥꯛꯄꯗ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ ꯏꯄꯥ ꯂꯥꯏꯅꯤꯡꯕ ꯀꯣꯅꯨꯡꯁꯨ ꯌꯧꯔꯕꯅꯤꯅ ꯑꯩꯁꯨ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯄꯥꯏꯈ꯭ꯔꯣ ꯎꯆꯦꯛ ꯎꯆꯦꯛ ꯑꯗꯨꯁꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯅꯤꯡꯕ ꯍꯅꯨꯕ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗ ꯆꯪꯂꯛꯏ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯄꯔꯦꯡ ꯂꯦꯞꯍꯟꯗꯨꯅ ꯃꯥꯅ ꯁꯥꯃꯨꯗ ꯇꯣꯡꯗꯨꯅ ꯎꯊꯛꯇ ꯄꯥꯜꯂꯤꯕ ꯍꯩꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯂꯥꯏꯕꯛꯇ ꯂꯪꯂꯝꯃꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯍꯩꯅ ꯄꯥꯟꯗꯨꯅ ꯆꯩꯅꯥ ꯈꯪꯂꯝꯃꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯇꯧꯔꯤꯁꯤꯕꯣ
ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ? ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯉꯥꯡ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯁꯤꯁꯨ ꯆꯍꯤ ꯁꯨꯗꯕ ꯃꯆꯥꯁꯤꯗ ꯅꯤꯡꯊꯧ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯋꯥ ꯉꯥꯡꯂꯤꯕ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯂꯥꯏꯕꯛꯇ ꯍꯩꯅꯧ ꯑꯃꯅ ꯊꯥꯔꯛꯏ꯫ ꯐꯝꯅꯥꯏꯕ ꯑꯗꯨ ꯅꯥꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ, ꯑꯩꯍꯣꯏꯃ, ꯁꯤꯔꯦ, ꯂꯥꯏꯕꯛꯀ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯆꯩꯅꯥ ꯈꯥꯡꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯩꯗꯤ ꯈꯨꯠ ꯆꯨꯝꯗ꯭ꯔꯦ ꯌꯦꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯩꯅꯧꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯦꯛꯇꯨꯅ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯗ ꯊꯣꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯏꯅꯤꯡꯊꯧ ꯎꯅꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯍꯧꯏ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯃꯥꯕꯨ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯒꯅꯤ, ꯅꯤꯡꯊꯤ ꯄꯥꯠꯇ ꯊꯦꯡꯅꯈꯤꯕ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯗꯨ ꯃꯃꯤꯠꯇꯨ ꯁꯨꯛꯇꯨꯅ, ꯂꯥꯟꯃꯤꯁꯥ, ꯆꯠꯂꯣ, ꯂꯥꯏꯅꯤꯡꯕ ꯍꯅꯨꯕ ꯑꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨ, ꯑꯗꯨꯒ ꯊꯥꯗꯣꯛꯈꯣ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯉꯛꯂꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ, ꯏꯅꯤꯡꯊꯧ, ꯂꯥꯏꯅꯤꯡꯕ ꯑꯃ ꯐꯨꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ, ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯣ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯐꯩ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯍꯩ, ꯂꯥꯟꯃꯤꯁꯥ, ꯃꯁꯤꯒꯤ ꯃꯀꯣꯛ ꯇꯪꯕ ꯐꯝꯅꯥꯏꯕꯁꯦ ꯐꯥꯖꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯨꯍꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯀꯣꯛ ꯊꯪꯕ ꯐꯝꯅꯥꯏꯕ ꯑꯗꯨꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯈꯔꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯕꯨ ꯐꯨꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯨꯕꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯐꯝꯅꯥꯏꯕꯁꯤꯡꯗꯨ ꯊꯣꯛꯂꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯂꯦꯞꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯣꯏꯔꯨꯝꯗꯨꯅ, ꯏꯄꯥ ꯂꯥꯏꯅꯤꯡꯕ, ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯂꯥꯏꯅꯤꯡꯕꯕꯨ ꯐꯨꯔꯤꯕꯅꯣ? ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ, ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯐꯨꯕꯒꯤ ꯃꯔꯝ ꯈꯪꯗꯦ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯅꯤꯡꯕꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒ ꯍꯥꯟꯅ ꯃꯃꯥꯡꯗ ꯎꯅꯕꯤꯈ꯭ꯔꯕ꯭ꯔꯥ? ꯎꯅꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯤ ꯄꯥꯠꯇ ꯇꯥꯎꯊꯔꯛꯄꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯥꯕꯨ ꯀꯟꯈꯤꯕꯅꯤ꯫ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯡꯅꯗꯨꯅ, ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯂꯥꯏꯅꯤꯡꯕꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯤ ꯀꯅꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯄꯥꯠ ꯑꯗꯨꯗꯒꯤ ꯀꯥꯔꯛꯄꯅꯤ ꯍꯥꯏ꯫ ꯅꯠꯇꯦ, ꯅꯨꯃꯤꯠꯇꯨꯗ ꯃꯥꯕꯨ ꯀꯟꯕꯗ ꯂꯤꯟꯒ ꯎꯆꯤꯒ ꯎꯆꯦꯛ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏꯁꯨ ꯑꯩꯅ ꯀꯟꯈꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯧꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯟ, ꯎꯆꯦꯛ ꯑꯃꯗꯤ ꯎꯆꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯀꯔꯤꯅꯣꯅꯦ, ꯃꯁꯤꯒꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ? ꯀꯔꯥꯏꯗꯒꯤ ꯂꯤꯟ, ꯎꯆꯤ, ꯎꯆꯦꯛꯅꯣ ꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯂꯤꯟ, ꯎꯆꯤ, ꯎꯆꯦꯛ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ, ꯂꯤꯟ, ꯎꯆꯤ, ꯎꯆꯦꯛ, ꯅꯈꯣꯏ ꯑꯍꯨꯝꯒ ꯑꯩꯒ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯌꯨ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯤꯌꯥꯝꯗ ꯂꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯀꯟꯈꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯂꯥꯏꯅꯤꯡꯕ ꯑꯗꯨꯗ ꯐꯨꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗු ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯂꯥꯏꯅꯤꯡꯕ, ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨ, ꯃꯔꯝ ꯈꯪꯗꯅ ꯅꯤꯡꯊꯧꯅ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯐꯨꯈ꯭ꯔꯦ꯫ ꯐꯝꯅꯥꯏꯕ ꯑꯃꯅ, ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯅꯤꯡꯊꯧꯅꯣ, ꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯗꯟꯗꯤ ꯄꯤꯔꯁꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯨꯁꯨ ꯌꯥꯅꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯅꯣꯛꯂꯒ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯕ ꯑꯉꯝꯕꯗꯣ ꯈꯪꯂꯕ꯭ꯔꯥ, ꯂꯥꯏꯅꯤꯡꯕ ꯍꯅꯨꯕ? ꯂꯥꯟꯃꯤ ꯑꯃꯅ, ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯦ ꯐꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯐꯨꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕꯗꯤ? ꯅꯤꯡꯊꯧ ꯑꯩꯒꯤ ꯆꯩꯔꯥꯛ ꯐꯪꯒꯦꯔꯥ? ꯐꯝꯅꯥꯏꯕ ꯑꯃꯅ, ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯉꯥꯡꯕ ꯉꯝꯗꯅꯕ ꯍꯥꯟꯅ ꯐꯨꯖꯤꯜꯂꯨ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯐꯨꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯟꯇ꯭ꯔꯤꯅ, ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯣ ꯀꯩꯁꯨꯝꯁꯪꯗ ꯅꯝꯁꯤꯜꯂꯨ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯃꯅ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯕꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯗꯤ ꯂꯥꯏꯅꯤꯡꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯁꯤꯗ ꯅꯤꯡꯊꯧ ꯍꯥꯞꯂꯁꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯟꯇ꯭ꯔꯤꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯅ, ꯅꯠꯇꯦ,
ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯣ? ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯍꯥꯛꯀꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯊꯤꯔꯕꯁꯨ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯅꯪꯅ ꯑꯣꯏꯕꯤꯔꯣ꯫ ꯃꯈꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯏꯅꯤꯡꯕ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯐꯔꯦ, ꯑꯩ ꯉꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒꯦ꯫ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯅ ꯎꯆꯤ, ꯂꯤꯟ, ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯄꯨꯔꯛꯑꯣ꯫ ꯅꯈꯣꯏꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯗꯣ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯗ ꯃꯇꯦꯡ ꯄꯥꯡꯂꯁꯤ꯫ ꯂꯤꯟꯒ ꯎꯆꯤꯒꯗꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯄꯨꯔꯛꯂꯒꯦ ꯏꯄꯥ ꯂꯥꯏꯅꯤꯡꯕ꯫ ꯂꯤꯟꯒ ꯎꯆꯤꯒꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫